मणिपुर चथरिबा स्पेशल इंटेंसिव रिविजन SIR असिदा तेंगनौपाल कांगपोकपी अमदी साइकोटा अरान अहुई सक्ताकचे मयेक सेंगदबा मियोय कया ड्राफ्ट इलेक्टोरल रोल दा यावब थेंगनरे हाइना मणिपुर स्टेट प्लानिंग अथॉरिटी गी हानगी मेंबर थौदाम जगतना फोंगदोक्रे ngasi Manipur Press Club ta pangthokpa paugi mifam amada thaudam jagatna makha taraduna tongan tongan ba akhang hai amadi research ka mari lenana miyoi kayagi matenga loinana constituency ahum khadgat laga thezin humchin bagi thabaga se chathabani electoral roll asi ngasi di pari puri gi record amadi khudam changdam oigadori bani thengnari ba soiba kaya asi gi matang da chief electoral officer lamfel patta cherol amasu pishinduna athubu matam da demography da kaiba lakadaba fiba masigi matang da chumthokna ba haikre entry tawbada ming achauba house number lonsin naba yum anida chap manaba house number pisilamba thengnare miyoi amagi mari makhong thigatpada mama mapa mawa mapuroiba macha masu nataba others haiva category da miyoi kaya hapchilamle masi mi painingai ni ECI gi guidelines ta su yaude asoiba kaya asi mafam sing adugi VLO sing na kupna yingshin ba machangi hiram asigi matang da kupna thizinaba state ki oiba committee ama sembinaba mahak na mari lenaba singi pukning chingsinki aduna state ki oiba committee ama sembiyusi ena hais adu state ki oiba independent experts sing yohanba adu maruina manipur gi population commission sigi makoi dagi makoi nominee hapyaga expert ama moin committee ama constitute tawre hairu kanda nasagi layo libe anomalies myam singse masi phajana koi address tawre kanda yam transparent hoina akoi myam dasu loina kangal lamaga si gei ji moi se sometimes yawani aina ngasi myam na thamjali sida any genuine voters amata moi chindu kari basi sang ama yawde ha ge moi delete tawri aibja nanti. There has to be, there will be a procedure. But the same na makoina like yamna transparent hoina yamna honestly adu process na sastaraga koi keno singje holik laiba asoiba sing oiba aina point out to riba sima ki gravity ju we are sure that karuma kharagi asoiba ta le re